Federation of Civil Society Organization FOCS na sinkiba Imphal dagi Senapati fawba chatkadaba santi gi paujel puba khongchat peace rally lenga ki ayaba yawde haiduna chathankhidre Union Home Minister na tha asigi nipat ngasi gi numit asidagi hauna National Highway singda free movement lehelagani haina lauthokhibagi matuk inna FOCS na haiba khongchat asi sinkibani haiba khongchat adu ngasi ayuk pung mapalom tarakpa matamda jatnabagi honarakpa matamda security force singi maikaidagi athingba thamlakbaga lunena rally oina chatke haibadi ki permit ama darkar oi permit yaudra lenga na security ga loina silliba gari asida chatnaba hairakhe security gi maikaidagi makha taraduna hojek oiriba yanadaba fibam asida Inau nongna makoktagi amuk haurakpa yabagi fibam ama oirakadra singnabadagi thingmani masida natana ngarang so Imphal West SP na FOCS ki luchingba singdasu rally oina chatpa yagani tawbatabu nananai garida rally oina chatpadi yaroi haiba wafam singsu fongdoki haide amade free movement haibase government ki policy ni irang asina maru oina yetnariba furup sing chatpa yadrabasu atai mioi kaya chatli asigumba maitei singsu chatpa yanaba lengak na siliba garida chatpiu security convoy na tekta kaidana pi Pugani haiba wafam singsu fongdoke चटपे आदे रैली चटपा अमदी लानागी गाड़ी द चटपे आदे माले मांगदा Hojigasi FOCS na sinduna ngasi chatkani haina program tawmlaba rally adu khogi langaki maikaidagi khogi central government gi maikaidagi hariba ngasi gi market gate sida khogi free movement lehelagani haribi announcement amagi matungina FOCS na chatkani Imphal to Senapati fawba chatkani haina program lamba khogi dumlaba peace rally adu khogi langaki maikaidagi hariba free movement lay haina announcement laigrabasu rally oina satpagi ayabadi rally oina satpa tarabadi permit lawdragadi satpa yaroi haibagi dum condition aduda FOCS chakan ne thorang lamba rally adu kogi lamthabam dagi lamthadana thorok laba matungda hoji hariba hek thogorok paga haiba tare thogorok paga mafum adu makda kogi war cemetery mamang si makda war cemetery thogorok paga rising war cemetery mamang makda kogi rapid action force the state amari central forcing na kogi thasin duna thambagi mami aduni khoi hojik wo fangliba si thammasida khoigi hojik lairiba situation sida khoigi mamangda khoi de lising bayabadi khoigi state asida 2023 gi me ahum degi tholakchiba dum laba tangdu laita daba dum laba hanu sunaba dum laba mayam dana maram warakanda state asigi national highway sing amadi tongan mafum jaga sing da sasok ta sing yadana lairamba adu Central government state asida koi santi handlak na bagi khongphang ama oina koi lauthorakhiba dumlaba announcement thorakhiba notice amagi matungina ngasi asi hariba ngasi abru mistegi hauna koi security convoy ga loina na hariba passenger service di praja sing chatok sin tobi khudong saba si phangalagani hariba announcement dum laigre masi matung tarak ko oina hariba announcement adu di hariba notice gi matungina koi Central government di order matung inba amadi order inba ngakpa magumna hariba FOCS di dumlaba ngasi isumlaba santi di peace rally asi chatnabagi siam sarakibani tawbutabu hujigasi hariba khongset asi chatnabagi tamagda khongsana naba thorang tawakpa matamdadi rally asi chatpa yaroi habigi atingba duni chatke haba tarabadi security langak na siliba koi security convoy ga lonya na chatnabagi tamagda thorang tawriba koi gari sing asida chatpa yagani tawbutabu na nai oina satpa di yaro hebo hamduni thamagi basi
aduga nakan amarom da khoi FOCS ki maikei de thamlakli bo wafam di sakadri banga sigi rally asiga dugum laba kuki militants sing natragana kuki sing natragana atopa keno sing da khanaba hobo ina natragana irang ama thong na be da magda charka da reng nate khongchen nate masidi khana gumna satok tasin yarudraba lambi sing adu amuha na chatpa ya halagani haina phongdo pida kuki matung ina leba asida santi amuha na hanjilakna bagi khongthang amo ina dugum laba pakhalakpa khongthang amani haina habi ofam sina dusu Omu kita pun lagi amadi housing lagi berfilm masih hari free movement lagi ni hanya lakukan kita matung ina FOCS na pakai lagi berkong thang asida kari gumbal lengang na amuk cinjan mata raga di security convoy yaw daba adugum laba gari na taba to ba gari sat pa yabagi dong saba aya ban lai taba taraga di hari free movement lagi ni hari order adu mapung hari berana traga na free movement adu oi di bra hai wang adu FOCS amadi lai nasi khongset asida saruk ya na bagi damagtan lag liba pagi imai bel sing di makai degi hanglak badum laba asau ba wahang amoy makata ba huji lai di ba condition sida makata na hai ba khongset asi mapung phana sat kadara na tragana saloi dra hai badu mayam puna ngami na ki batari Government permission pide badina any gari basically yaw ne lai gari natra mi je chalan dano hai bagi instruction appa de leba sigi mapam ji de thigani chalalo adu mayo gyan ta biro chakya jo hing matam pharaga yarga permission parga chapiyo ko tinjaro hojiki oinadi ating belere mayam chapi yaroi aduga government chili biduda yawge gadi ngasaina hajare na ada mapam mamma lei adu biduda kame pas kabiro aduga chapiyo Amaramda FOCS ki Secretary Rakesh Morang Temna haikibada Union Government na pekiba thazabagi matung ina civilian singna chatpa ngamdrabasu miyam gidamakta thokliba organization singna Union Home Minister gi order adubu thabak oina onthokpra onthoktrabra haibadu khangnabagi damak chatpa khongchatni masida khongchat asi chatpa fawba hawdringai da thingjilakpa haibasi praja miyamna hanadagi hauna state amadi central laingak ani da thazaba leiramdaba adu amuka henna thazaba leitre haike amadi India gi citizen ama oina laingak gi order adubu thagat amagaluna na thabakta onthok libra nataga onthok tabra haibadu yengbani adubu thokriba order adu chatnaba yaba order oiramdre haujik paliba lengak asina hanadagi hauna thazaba manghanduna lakliba adu ngasi adumak chathari haiba wafam singsu phongdokhibagaluna na FOCS ki president Maniharna haibada lengak ama oina ngamloidaba wafam karigi order thoklibano chatkadariba khongchat asi khatnaba hawba khongchat natte central lengak ki order matung inna chatnaba sem sakhibani haike amadi lengak ki order ayamba tampaki mafam singda lairiba praja singna induna lakli adubu chingi mafam singdadi ngasi fawbada India lengak asi singna duna lakli afaba makhagi khulai kaya pai khanglabasu ngasi fawba surrender tawbasu leitri phagatpasu ngamdri haike pumnamak asi odina su India idea of Manipur gi wakhalon amagalunana lamdam asida santi hanjilakna ba hotna bani makhata na su hotna kigani haba wafam singsu phongdokhi kanagumam ta ngasi government of India gi follow on rules follow on tawboi ngasi Karama civilian amanang adu chatpa ngamgadra ba aiko Union Home Ministry mai order to follow tawena madung mamoi do ponina aiko na Federation of Civil Society si miyam gi dong ta leiba miyam gi dong ta kolpa adum organization ngoi bin aiko miyam gi muchilaga ngasi ma koina thamgi ba thajaba do madu thabak oin onthok ta bra haibo aiko na madu aiko na trial tawjabne ba arbo chatringe gi khongchat sidagi aiko heart of the city 0 kilometer sida isda suma thing pila pasidi hanadagi aikoina miyam na ngasi India government amadi state government thajab thamam dabado madu chap chana thoi ngasi akoi amona thajab su leiti ba aikoi kanagumum ta da aikoi ata langba khotpa amadi public meeting tawba khotpa satpa nati haba ministry na mana thajab pigi bido madu thabak oina khoi onthok India government bu support tawne ba union ministry na thokyo magi order statement do adu aikoina madu follow up to boina aikoina mabu Hagat po ina madu cry po chumi cry po lale hebsi madu ay koina chasabne aruga ngasi ma koina sumai na tingjal pasidi madu ma koina thokri order do madu ay koi chana ba yaba order natre miyam da amadi ngasi ay koi ki people sing da ay koi ki bitwe to buni hazab mangan mani kana ke minister ki mayom da box sama ka da nomoi thadok kai thadak ban nomoi lising ki me thadak gram ne ba chioi ba tar ka di more than 6000 nakal man moi thada dri ba moi piroi hai ri ba chi moi India lenga ka singna ba ne ba India lenga ka singna ba ne ko India lenga ki oda to kena follow to ko ne ba adu ba tar di moi India lenga che da moi le necessary action ko sikari no so ba asi India lenga le ko prom thok tro so kari ki khulai to ke ka do gi operation to ko moi ta khai ka tam ni crack down to ko tam ne ba siok chela ga di ba ko ne crack down to kan
ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯗꯨꯒꯤ ꯈꯨꯠꯂꯥꯏꯗ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯃꯣꯏꯅ ꯄꯨꯊꯣꯔꯛꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗꯤ ꯄꯦꯝꯅ ꯁꯥꯕ ꯈꯔ ꯁꯥꯖꯅꯕ ꯈꯔ ꯕꯦꯔꯦꯜ ꯑꯃꯟꯕ ꯈꯔ ꯄꯨꯊꯣꯔꯛꯄꯗꯨꯅꯗꯤ ꯌꯥꯈꯤꯔꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏꯕꯨꯗꯤ ꯃꯣꯏ ꯆꯤꯡꯗ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏꯅ ꯈꯨꯠꯂꯥꯏ ꯌꯥꯝꯃꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏ ꯐꯣꯔꯦꯟꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯤꯑꯕ ꯅꯍꯥꯟ ꯔꯤꯄꯕ꯭ꯂꯤꯛꯇ ꯆꯠꯄ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗ ꯄꯥꯏꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯑꯗꯨꯗꯤ ꯑꯦꯂꯥꯎ ꯇꯧꯕ ꯐꯥꯕ ꯌꯥꯗꯕ ꯄꯤꯈꯠꯄ ꯌꯥꯔꯣꯏꯗꯕ ꯈꯨꯠꯂꯥꯏꯔꯕ ꯑꯗꯨꯗꯤ ꯁꯤ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯔꯒꯁꯨ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯃꯁꯤ ꯄꯨꯟꯁꯤꯟꯁꯤ ꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯁꯥꯟꯇꯤꯒꯤ ꯅꯦꯅꯥ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯑꯩꯈꯣꯏ ꯆꯪꯍꯟꯕ ꯁ꯭ꯇꯦꯞꯅꯦ ꯑꯩꯈꯣꯏ ꯆꯪꯍꯜꯂꯤꯁꯦ